National Democratic Alliance (NDA) gi partner ama oriva National People's Party gi National President oibata natana Meghalaya gi Chief Minister Conrad ke Sangma Manipur Hayeng Laktuna Party sigi member Singa Meepham ama Pangthoklagani Hairi SKTV News na fangba pauda Conrad ke Sangma nominini na targana humnidi Manipur da leiriba yai Hairi mahakna tongan relief camp sing da leiriba lanjinar kiba singasu haktengna unaramba yai haina pausina makhatari Panbayabadi, Manipur da ano balangak sem na ba honor pada NDA gi maruiba political party ama oriba BJP Manipur Pradesh ki MLA singi marakta wakalon khena balerek padagi tongan ba kangbu ani thokpagi mami tarakpa matamda Manipur da leriba NPP gi MLA singi marakta su wakalon khena bagi mami sauna taduna lakhibani loinana NPP Manipur gi lusingba singi marakta awai khum taunaduna lakhibani Maramaduna Conrad ke Sangmagi Manipur Kongsat Asida Party sigi member singi marakta khenaba leiriba singi matang da warosinama purakpa yai haibage thajaba leiri Amarom da NPF ki ticket age Mikhal Mai Paktuna Outer Manipur Parliamentary Constituency ge MP oram kiba Dr. Lorho S Phojesu NPP da numit kharani gi mamang da yaukiba leikrabani Mana party sida yaurukpasina party asi mapangal hena kangkhat lagani haina Conrad ke Sangmana phongdokkiba leirei